ꯐꯥꯔꯅꯦ ꯁꯤꯗꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯗꯦꯟꯁꯤꯇꯤ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯗ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯅ ꯁꯨꯝ ꯍꯪꯕꯗ ꯁꯨꯝꯕꯁꯤꯁꯨ ꯑꯗꯨꯝ 13 ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇ ꯂꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 13 ꯑꯄꯥꯝꯕ ꯈꯜꯂ ꯂꯧꯕ ꯌꯥꯔꯦ ꯆꯦꯛꯀꯤ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯋꯥꯏꯊꯧ ꯆꯠꯂꯒ ꯆꯦꯛꯀꯤ ꯃꯃꯜ ꯑꯝꯇꯪ ꯍꯪꯉꯨꯕ ꯃꯊꯧ ꯇꯥꯔꯦ ꯎꯁꯣꯏ ꯄꯣꯛꯄꯤ ꯌꯧꯔꯦ ꯎꯁꯣꯏ ꯄꯣꯛꯄꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯊꯧꯕꯥꯜ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯋꯥꯏꯊꯧ ꯌꯧꯔꯦ ꯁꯤ ꯆꯪꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯕꯖꯥꯔ ꯂꯛꯇꯕꯁꯤꯗ ꯌꯥꯝ ꯂꯥꯏ ꯁꯥꯖꯥꯠꯅꯤꯅꯦ ꯑꯣ ꯃꯊꯛꯇꯩ ꯐꯠ ꯀꯣꯊꯔꯛꯄ ꯃꯈꯣꯟ ꯌꯥꯝ ꯊꯣꯛꯈꯤꯕꯅꯤꯕꯣ ꯌꯥꯝ ꯍꯧꯗꯧꯕ ꯃꯥꯟꯗ꯭ꯔꯣ ꯑꯠꯆꯥ ꯍꯟꯗꯛꯀꯤꯅ ꯁꯠ ꯀꯣꯊꯔꯛꯏꯅꯦ ꯑꯗꯩꯗꯤ ꯁꯤꯗꯩ ꯀꯪꯍꯜꯂꯛꯑꯅꯤ ꯐꯦꯟ ꯊꯥꯔꯒ ꯃꯩꯗ ꯑꯃꯨꯛ ꯄꯨꯁꯟꯈ꯭ꯔꯅꯤ 인주 인바 시마용 탐부터리 미 어금제 마나시 한국가 아마 하는 레이고 시시나 가이톡트리브 잭니 우루루루 떨어가 홍 레이비니 마이 팸 오라 모응아무니 아두가 가이금바 엘렉트릭 락트라칸다수 제너레이터 레이시다 시나 잉마 마팜 아두가 핵 나간다나 아사바 마팜 아스펜 샤트레 묵 발랑무니 시다 kalendadi nungaini he leiba ningtham da de khitang wani leiba check transfer to the maikonda is lot out di ko check happy kai pu do nam thang oinam da oinam e dam ga leibu do natro samuru oinam lo natra na o nambol gi do o ireng mo do as adu di bara ya mani kya lo ga 바라가 로이 레이그네 책 홍문이나 좀 바라가 좀 각톡 각신 돌아가 좀 야에 홍나 좀 팡바 파스니고 하피자 이런 마이푸 예응 오라게 아 이싱이 사부디 와로 탁탁 탕가가 로이네 어제지 책 마이 타리 보이네 악상강 레이 하이하이 막하도 뭐 힘좀 더 मैं थाबम नहीं वजह सिने लक्ष्मी की चेक साबम लक्ष्मी कंपनी की अदुगो दयाल पक मिल गाय दना सोमना कंदा मुलाइरी सिने पक मिल हाबो माल सिमे चिनजाय ममांग दजु खरा दि उरे सा तर चेक असिदगी पुन्ना थोलागा जक जक तराना कखुदने सिगी मेचिन अनिना सादरक पजिदने चेक से एक लेम पान लेरगा ऑफर जे दमा तो खाय से सिना पक मिल दयाल पक मिल गाय पाजना लेरे सिदा चेक के वाट पखर लेरे अदना वाइथो बुक चलगा चेक की ममन अमतंग हंगुबो मथौ तारे उसोय पोकपी यौरे उसोय पोकपी नसी लंबी काहेन सिनबो दि हंग हंग लंबी ओरी उसोय पोकपी की मफम ने और भी कॉलेज सिन तुम खिगदर बचिंग ता इंफाल लंबी थौवाल लाको मिकुप्ता वाइथौ यौरे वाइथौ की मयाम नयाना कॉफी ठंडा मफम कॉफी कल्चर सिदा लेरे अदो ममांगा वाइथौ एरिया वाइथौ की प्रॉपर बाजार थेंगनारनि बाजार की नावाय कथेन मचाम लेरमि वाइथौ बाजार हाय खंगनारमि होजिकति लेइबे लेतर खंदि सिजंगदुनि
ꯍꯧꯖꯤꯛꯇꯤ ꯕꯖꯥꯔ ꯂꯩꯔꯛꯇꯕꯁꯤꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯑꯗꯨꯅ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯤꯌꯥꯝ ꯀꯣꯟꯖꯤꯜ ꯇꯥꯔꯤꯕ ꯋꯥꯏꯊꯧ ꯆꯤꯔꯨꯒ ꯍꯥꯏꯅꯕ ꯆꯤꯔꯨ ꯖꯥꯇꯤꯅ ꯇꯥꯕ ꯈꯨꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯆꯪꯕ ꯍꯧꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯇ꯭ꯔꯥꯏꯁꯦꯟ ꯂꯝꯕꯤꯒꯁꯨ ꯍꯥꯏꯅꯕ ꯄ꯭ꯔꯣꯄꯔ ꯋꯥꯏꯊꯧꯒꯤ ꯕꯖꯥꯔꯗꯨꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯪꯉꯤꯕ ꯂꯝꯕꯤꯗ ꯆꯪꯕ ꯍꯧꯖꯔꯤ ꯌꯥꯝ ꯐꯖꯕ ꯂꯝꯕꯤꯅꯦ ꯃꯔꯛ ꯑꯃ ꯌꯥꯝ ꯀꯣꯏꯕ ꯂꯥꯛꯆꯔꯝꯃꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯗ ꯑꯁ ꯊꯥꯁꯨ ꯊꯣꯛꯏ ꯑꯥꯗ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯩꯒꯤ ꯐꯤꯕꯝ ꯊꯤꯌꯥꯝꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯅꯣꯡꯄꯣꯛꯄꯥꯡ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯪꯊꯥꯁꯨ ꯐꯥꯎꯗꯣꯛꯄ ꯌꯥꯏ ꯌꯥꯔꯤꯄꯣꯛꯅꯆꯤꯡꯕ ꯇꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯂꯦꯝꯕ ꯈꯨꯟꯁꯨ ꯇꯥꯕ ꯌꯥꯏ ꯑꯗꯨꯒ ꯀꯥꯏꯅ ꯇꯥꯕ ꯌꯥꯏ ꯄꯣꯏꯔꯧ ꯈꯣꯡꯖꯤꯜ ꯇꯥꯕ ꯌꯥꯏ ꯅꯣꯡꯃ ꯑꯃ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯄ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯅꯔꯤꯒꯤ ꯃꯑꯣꯡ ꯑꯁ ꯆꯦꯛ ꯌꯥꯝ ꯂꯩꯔꯦ ꯑꯥꯗ ꯃꯃꯥꯡꯗ ꯆꯦꯛ ꯉꯥꯛ ꯉꯥꯏꯔꯦ ꯑꯗꯨꯒ ꯆꯦꯛꯀꯣꯟꯁꯦ ꯑꯁ ꯇꯨ ꯃꯌꯥꯝ ꯆꯦꯛꯁꯤ ꯌꯦꯡꯉꯨꯅꯦ ꯆꯦꯛ ꯃꯌꯥꯝꯁꯦ ꯆꯦꯛ ꯉꯥꯛ ꯉꯥꯏꯔꯦꯅꯦ ꯑꯥꯗ ꯑꯁ ꯆꯦꯛꯁꯤ ꯑꯝꯇ ꯁꯤꯠꯇ꯭ꯔꯕ ꯖꯥꯠꯂ ꯋꯦꯜꯀꯝ ꯋꯥꯏꯊꯧ ꯆꯤꯔꯨ ꯅꯥꯒꯥ ꯚꯤꯂꯦꯖ ꯑꯅ ꯊꯥꯔꯒ ꯐꯖꯅ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯆꯦꯛꯀꯣꯟ ꯂꯩꯁꯦ ꯃꯥꯅꯤꯅꯦ Waithou MS Bujari Brickfield ꯑꯁ ꯆꯦꯛ ꯌꯥꯝ ꯂꯩꯔꯦ ꯑꯥꯐꯥꯎ ꯄꯩꯈ꯭ꯔꯦꯅꯦ ꯆꯦꯛꯁꯤꯗꯤ ꯑꯣꯇꯣꯗ ꯅꯍꯥꯟ ꯆꯅꯤ ꯍꯥꯞꯄ ꯊꯥꯡꯗꯩ ꯐꯝ ꯇꯥꯃꯤꯅꯦ ꯏꯁ ꯌꯥꯝ ꯍꯥꯞꯆꯜꯂꯨꯅꯨꯍꯦ ꯏꯁꯄ꯭ꯔꯤꯡꯁꯤ ꯆꯞ ꯇꯤꯡꯉꯤ ꯀꯥꯁꯤꯗꯤ ꯑꯗꯨꯅꯦ ꯆꯦꯛ ꯑꯇꯦꯛꯄꯁꯨ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯐꯦꯠ ꯔꯥꯎꯟ ꯑꯃ ꯇꯨꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯅꯤꯡꯉꯝꯃꯣꯏꯕꯀꯣ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯤ ꯆꯦꯛꯅꯤ ꯆꯦꯛꯇꯣ ꯀꯝꯕ ꯁ꯭ꯇꯥꯏꯜ ꯂꯩꯔꯤ ꯆꯦꯛꯁꯦ ꯐꯅꯌꯥꯝ ꯂꯩꯔꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩ ꯆꯦꯛ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯈꯪꯗꯦ ꯁꯨꯝꯕꯁꯤꯁꯨ ꯄꯦꯇꯤ ꯍꯥꯏꯅꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯐꯥꯔꯁ ꯔꯤꯖꯦꯛꯀ ꯄꯦꯇꯤꯒꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯃꯜꯁꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯂꯨꯄꯥ 13 ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯂꯩꯔꯤ ꯆꯦꯛ ꯃꯊꯧ ꯇꯥꯕ ꯑꯩꯒꯨꯝꯕ ꯃꯤ ꯂꯩꯔꯒꯗꯤ ꯁꯤꯗ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯂꯧꯍꯧꯕ ꯌꯥꯏ ꯑꯗꯣ ꯂꯨꯄꯥ 13 ꯉꯥꯛꯇ ꯌꯥꯝ ꯀꯟꯅ ꯈꯪꯗꯦ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯗꯦꯟꯁꯤꯇꯤ ꯑꯗꯨꯗ ꯃꯌꯥम ꯂꯩꯔꯤ ꯁꯤꯗ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯅ ꯁꯨꯝ ꯍꯪꯕꯗ ꯑꯗꯣ ꯁꯨꯝꯕꯁꯤꯁꯨ ꯑꯗꯨꯝ 13 ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇ ꯂꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯂꯨꯄꯥ 13 ꯑꯄꯥꯝꯕ ꯈꯜꯂ ꯂꯧꯕ ꯌꯥꯔꯦ ꯁꯨꯝꯕꯁꯤꯁꯨ ꯑꯗꯨꯝ 13 ꯑꯄꯥꯝꯕ ꯈꯜꯂꯒ ꯑꯗꯨꯝ ꯕꯨꯖꯥꯔꯤ ꯕ꯭ꯔꯤꯛꯐꯤꯜ ꯋꯥꯏꯊꯧ ꯆꯤꯔꯨꯗ ꯂꯩꯕ ꯄꯥꯏꯔ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯁꯦ ꯌꯥꯝ ꯂꯩꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯇꯦꯛꯄꯁꯨ ꯌꯥꯝ ꯂꯩꯔꯤ ꯆꯦꯛ ꯑꯇꯦꯛꯄ ꯆꯦꯛ ꯑꯀꯥꯏꯕ ꯆꯦꯛ ꯐꯖꯕ ꯄꯦꯇꯤ ꯐꯥꯔꯁ ꯔꯤꯖꯦꯛ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯐꯥꯔꯁ ꯔꯤꯖꯦꯛ ꯀꯧ ꯃꯥꯜꯂꯦ ꯈꯔ ꯃꯨꯕꯁꯤꯅ ꯈꯔ ꯉꯧꯔꯛꯑꯒꯅ ꯑꯃꯨꯛ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯁꯤ ꯌꯥꯝ ꯂꯩꯔꯤꯗꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯏꯔ ꯂꯥꯛꯑꯒꯦ ꯆꯤꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯆꯤꯡꯒꯤ ꯅꯥꯀꯟꯗꯁꯨ ꯆꯦꯛ ꯂꯩꯔꯦ ꯆꯦꯛꯀꯤ ꯆꯤꯡ ꯁꯤꯅ ꯐꯥꯔꯁ ꯔꯤꯖꯦꯛ ꯑꯣꯏ ꯃꯥꯜꯂꯦ ꯑꯃꯨꯕ ꯉꯥꯛꯇꯅꯤꯅ ꯁꯤꯗꯤ ꯑꯁ ꯁꯤꯗꯤ ꯁ꯭ꯇꯤꯜ ꯂꯣꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯦꯛꯇꯒꯤ ꯁ꯭ꯇꯤल ꯂꯣꯜꯂꯛꯑ ꯃꯥꯜꯂꯦ ꯐꯖꯅ ꯑꯁ ꯄꯩꯊ ꯂꯩꯔꯛꯑꯦꯅꯦ ꯁꯤꯗꯤ ꯁꯥꯔ ꯄꯩꯁꯟꯈꯤꯕꯖꯥꯠꯅꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏ ꯑꯣꯐꯔꯅꯦꯅ ꯇꯧꯈꯥꯏꯔꯛꯏꯁꯦ ꯂꯨꯄꯥ 13 ꯂꯣꯏ ꯄꯤꯊꯣꯛꯑꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯆꯦꯛꯀꯣꯟꯒꯤ ꯃꯄꯨꯅ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯤ ꯆꯦꯛꯀꯤ ꯐꯖꯅ ꯌꯥꯝꯃꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯛꯄ ꯂꯝꯕꯤꯗꯣ ꯁꯤꯗ ꯆꯤꯡꯒꯤ ꯄꯔꯦꯡꯁꯤꯗ ꯊꯧꯖꯤꯜꯂꯛꯑꯅꯤ ꯒꯦꯠ ꯊꯧꯖꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯂꯩꯔꯦ ꯑꯁ ꯊꯥꯅ ꯄꯩꯔꯦꯍꯦ ꯁꯤꯗꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯊꯔ ꯂꯧ ꯌꯥꯔꯦ ꯁꯤꯗ ꯒꯥꯔꯤ ꯊꯛ ꯈꯥꯝꯃꯅꯤ ꯁꯤꯗ ꯊꯧꯖꯤꯜꯂꯅꯤ ꯑꯁꯣꯝ ꯅꯥꯀꯟ ꯄꯥꯝꯃꯦ ꯑꯁꯣꯝ ꯅꯥꯀꯟ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯅꯤ ꯁꯤꯗ ꯄꯥꯝꯃꯦ ꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯅꯤ ꯑꯗꯨꯒ ꯊꯛ ꯑꯗꯨꯝ ꯂꯧ ꯌꯥꯔꯦ ꯔꯨꯄꯤꯁ 11 per ꯆꯦꯛ ꯈꯔ ꯌꯥꯝ ꯂꯧꯔꯒꯗꯤ ꯑꯃꯨꯛ ꯈꯔ ꯇꯥꯔꯛꯑꯅꯤ ꯃꯃꯟꯕꯨꯗꯤ ꯁꯤꯅ ꯑꯃꯨꯛ ꯆꯦꯛ ꯍꯥꯞꯄꯤ ꯁꯤ ꯐꯥꯔꯁ ꯔꯤꯖꯦꯛ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯞꯄꯤꯁꯦ ꯖꯃꯥꯠ ꯍꯥꯏꯕ꯭ꯔꯣ ꯖꯃꯥꯠꯁꯤꯗꯤ ꯁ꯭ꯇꯤꯜ ꯂꯣꯜꯂꯦꯅꯦ ꯈꯤꯇꯪ ꯃꯨꯔꯦꯅꯦꯀꯣ ꯑꯣ ꯚꯔꯥꯗꯤ ꯀꯌꯥ ꯆꯠꯀꯦ ꯂꯩꯁꯥꯡꯊꯦꯝ ꯁꯤꯗꯩꯅ ꯂꯩꯁꯥꯡꯊꯦꯝꯐꯥꯎꯗ ꯂꯨꯄꯥ 500 250 ꯂꯨꯄꯥ 2500ꯒ ꯖꯃꯥꯠꯇꯅ ꯂꯨꯄꯥ ꯀꯌꯥ ꯖꯃꯥꯠꯇꯁꯨ 13ꯔꯣ ꯑꯣ ꯂꯨꯄꯥ 10 ꯁꯤꯗꯤ ꯐ꯭ꯂꯣꯔꯒ ꯊꯥꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯅꯦ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯕꯖꯥꯠꯅꯣ ꯈꯪꯗꯦ ꯆꯦꯛꯈꯥꯏꯔꯒꯅ ꯖꯃꯥꯠ ꯍꯦꯛ ꯍꯥꯏꯕ ꯆꯦꯛꯀꯤ ꯃꯔꯣꯟꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒꯅ ꯑꯃꯨꯛ ꯄꯦꯇꯤꯒꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯣ ꯗꯌꯥꯜ ꯄꯛ ꯃꯤꯜ ꯗꯌꯥꯜ ꯂꯛꯁꯃꯤꯒꯤꯁꯨ ꯂꯩꯕ ꯗꯌꯥꯜꯒꯤꯁꯨ ꯑꯗꯒꯤ ꯗꯌꯥꯜ ꯄꯛ ꯃꯤꯜꯅꯦ ꯂꯛꯁꯃꯤꯅꯦ ꯁꯤꯉꯩꯁꯤꯅ ꯁꯥꯔꯛꯄ ꯆꯦꯛꯀꯤ ꯃꯑꯣꯡꯅꯦ ꯁꯤ ꯂꯩꯁꯤꯅ
เช็คกี่ product เมชินมุยังมีนรสแมมเช็คกับไม้ชาเกต extensive อ้อยนะแมมอุลาเกตันจาซาดิไงสิตาเชื่อสมัยไปแล้วนี่มันนุ่งแต่ไม่ทารานี่อ๋อ fast จะมาขลันนี่เลยปะชิ้นละ second อ๋อชิ้นละ second ชิ้นละ fast อ๋อตราหุ่มด้วยตรามาดิ fast ให้ชิ้นละคราเก๊กๆเราปะ second ให้ชิ้นละคราโฮบเราปะ third ให้ชิ้นละโมคราบุบเราบุกขังมุเนี่ยเช็คกี่มาตั้งอีเพราะฉะนั้นที่ขังเดียวตัวมาเยี่ยงประตูที่เฮกตะขังไปได้นะเพราะมิสตรีกูมันน่ะที่เฮกตะขังไปได้มันก็ไปแล้วก็กางก็ยัยบุกันนะกางเราก็ดีฟาสเนี่ยนะฟาสเนี่ยสิเดียกางเราอีรู้ไหมอันนี้ก็ที่ทักยามช่างเราสิใช่จะแก่ๆยาวแบบนี้นะเดี๋ยวไม่ทารากันนะมึงเช็คอ่างบอลลูกแต่ชิ้นเนี่ยเช็คอามูบะโอ้ยยังไงกี่